ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯐꯅ ꯀꯨꯏꯔꯦ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯛꯄ꯫ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯐꯝꯂꯝꯕꯗꯨꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯏꯜꯂꯤꯕ ꯐꯤꯗꯨ ꯐꯠ ꯃꯁꯥꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯀꯨꯂꯩꯃꯅ "ꯍꯤꯔꯥ, ꯁꯤꯅꯤ ꯂꯥꯛꯑꯒ ꯁꯤꯗꯅ ꯍꯟꯈꯤꯕ ꯍꯧꯅꯗꯦ꯫ ꯃꯤꯅ ꯈꯪꯈ꯭ꯔꯒ ꯑꯩꯕꯨ ꯄꯥꯡꯗꯕ ꯑꯃꯒꯨꯝ ꯃꯥꯟꯈꯤꯅꯕꯅꯤ꯫ ꯃꯁꯤꯗꯤ ꯍꯧꯔꯤꯕ ꯄꯨꯡꯗꯣꯟ ꯄꯥꯝꯕꯤꯁꯤꯗ ꯍꯦꯛꯇ ꯀꯥꯈꯠꯂꯒ ꯊꯧꯔꯤꯁꯤ ꯌꯥꯜꯂꯒ ꯍꯦꯛꯇ ꯁꯤꯈ꯭ꯔ ꯂꯣꯏꯔꯦ꯫ ꯑꯩ ꯁꯤꯅꯤꯕ ꯑꯩ ꯉꯝꯗꯦꯅꯦ꯫ ꯑꯃꯨꯛꯀ ꯀꯥꯒꯦ꯫ ꯉꯝꯗꯦꯅꯦ ꯁꯤꯁꯨ꯫ ꯑꯩꯕꯨ ꯁꯤꯅꯤꯅ ꯆꯠꯂꯒ ꯎ ꯀꯥ ꯉꯝꯗꯅ ꯍꯜꯂꯛꯑꯦ ꯍꯥꯏꯔꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯅꯤꯗ꯫ ꯀꯨꯂꯩꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯤ꯫ ꯃꯁꯥꯗꯨ ꯈꯔ ꯅꯣꯏ ꯆꯥꯎꯔꯨꯕꯅ ꯎꯗꯨꯗ ꯀꯥꯕ ꯉꯝꯗ꯭ꯔꯤ꯫ ꯎꯄꯥꯏ ꯂꯩꯇ ꯐꯅ ꯀꯨꯏꯅ ꯂꯩꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯌꯨꯝ ꯍꯦꯛ ꯆꯪꯂꯛꯄꯒ ꯆꯥꯛꯈꯨꯝꯗ ꯌꯥ ꯂꯥꯡꯂꯤꯕꯗꯨ ꯇꯥꯏ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯎꯔꯦ ꯉꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯦꯜꯂꯛꯄ ꯃꯥꯒꯤ ꯂꯣꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯕ ꯄꯪꯂꯤ ꯇꯧꯕꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯛꯇꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯀꯨꯂꯩꯃ ꯃꯤꯍꯨꯜ ꯀꯥꯡꯈꯤꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ "ꯌꯥꯝ ꯉꯝꯃꯤꯅ ꯅꯣꯏꯗꯤ!" ꯃꯆꯥꯅꯨꯄꯥ ꯃꯅꯤ ꯅꯣꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯃꯣꯏ ꯏꯃꯥꯇꯣꯟꯅ ꯉꯥ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯖꯥꯠꯅꯤ꯫ ꯏꯃꯥꯁꯨ ꯆꯥꯁꯤ ꯂꯥꯛꯑꯣ." "ꯍꯦ ꯆꯥꯎꯕꯪ, ꯊꯤꯕꯣꯡꯖꯥꯎ, ꯑꯄꯪꯕ, ꯅꯪ ꯆꯥꯛꯇꯤ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯥ? ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯕ ꯅꯪ?" ꯃꯅꯤ ꯏꯄꯪ ꯄꯪꯅ "ꯂꯥꯝꯃꯗꯤ ꯆꯥ ꯇꯥꯕꯅꯤ ꯀꯩꯅꯣ? ꯑꯩꯕꯨ ꯆꯥꯛ ꯂꯥꯝꯃꯁꯨ ꯁꯨꯝ ꯈꯥꯡꯖꯜꯂꯒ ꯂꯩꯌꯣ ꯍꯥꯏꯔꯣ?" ꯃꯦꯝꯊꯣꯏ ꯅꯣꯛꯇꯨꯅ "ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ. ꯆꯥꯛ ꯂꯥꯝꯃꯗꯤ ꯆꯥꯗꯧꯅꯤ. ꯆꯥꯎ ꯏꯆꯥꯁꯤꯗꯤ, ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯎ." ꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯊꯣꯏ ꯃꯃꯥ ꯑꯃꯒꯤ ꯁꯛꯂꯣꯟꯗ ꯃꯅꯤꯒꯤ ꯃꯀꯣꯛꯇꯒ ꯅꯥꯟꯊꯕꯤ꯫ ꯃꯗꯨ ꯎꯕꯗ ꯀꯨꯂꯩ ꯃꯃꯥꯗꯤ ꯈꯣꯏꯗꯧꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯗꯨꯅ "ꯑꯐꯥꯎꯕꯤ, ꯇꯧꯉꯝꯕꯤ, ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ, ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯅꯪ ꯌꯥꯝ ꯐꯥꯎꯔꯕꯩ ꯋꯥꯔꯕ? ꯆꯥꯛꯈꯨꯝꯗꯒ ꯆꯪꯗꯅ ꯆꯥꯛꯀ ꯊꯣꯡꯉꯗꯅ ꯌꯥꯝ ꯉꯝꯈ꯭ꯔꯕꯩ ꯋꯥꯅꯦꯕ ꯅꯪ." ꯀꯨꯂꯩꯃꯒꯤ ꯅꯨꯄꯥ ꯂꯨꯈꯣꯏꯅ "ꯅꯨꯄꯤ ꯅꯪꯕꯨ ꯋꯥꯗꯨ ꯀꯟꯅ ꯉꯥꯡꯒꯅꯨ. ꯃꯤ ꯇꯥꯅꯤꯌꯦꯕ. ꯅꯠꯇꯦ, ꯅꯪꯕꯨ ꯅꯄꯥꯝ ꯆꯠꯅꯤꯅ ꯆꯠꯈ꯭ꯔꯕꯗꯥꯏꯅꯦ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏꯕꯁꯤꯕꯣ?" ꯀꯨꯂꯩꯃ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯏꯜꯂꯒ "ꯌꯨꯝ ꯆꯠꯀꯦꯅ ꯆꯠꯄ ꯅꯠꯇꯦ, ꯁꯤꯒꯦꯅ ꯆꯠꯂꯤꯕ, ꯈꯪꯉꯕ? ꯁꯤꯒꯦꯅ." ꯃꯦꯝꯊꯣꯏ ꯊꯋꯥꯁꯥꯗ "ꯏꯆꯦ ꯍꯦꯛꯇ ꯀꯧꯔꯒꯦ. ꯆꯥꯛꯁꯦ ꯑꯩꯅ ꯊꯣꯡꯅꯤꯡꯗꯅ ꯊꯣꯡꯕ ꯅꯠꯇꯦ. ꯃꯣꯏ ꯇꯥꯅ ꯏꯈꯨꯠ ꯌꯦꯡꯒꯦ, ꯑꯩꯅ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯊꯣꯡꯖꯕꯒꯤ ꯋꯥꯅꯤ." ꯃꯁꯤ ꯃꯣꯏ ꯇꯥ ꯀꯥꯏꯅ ꯍꯦꯛꯇ ꯀꯧꯋꯦ ꯃꯤ. ꯉꯝꯃꯦ, ꯌꯥꯝ ꯉꯝꯃꯦ. ꯉꯝꯕ ꯉꯝꯗꯕꯒꯤ ꯋꯥ ꯅꯠꯇꯦꯗ. ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯔꯕꯅꯤꯅ ꯀꯧꯐꯝ ꯊꯣꯛꯄ ꯃꯤꯡꯒꯧꯗꯣ ꯀꯧꯖꯕꯅꯤ. ꯁꯤꯕꯨ ꯑꯩꯅ ꯌꯥꯝ ꯉꯝꯕ ꯇꯥꯔꯕ꯭ꯔꯣ? "ꯉꯝꯗ꯭ꯔꯕꯗꯤ ꯅꯪ ꯉꯝꯗꯦ ꯍꯥꯏꯒꯦꯔꯣ? ꯃꯤꯒꯤ ꯅꯨꯄꯥꯕꯨ ꯍꯦꯛꯇ ꯃꯨꯜꯂꯦꯔꯒ ꯃꯣꯏ ꯇꯥ ꯀꯥꯏꯅ ꯀꯧꯔꯤꯕꯁꯦ ꯅꯪ ꯉꯝꯗꯦ ꯍꯥꯏꯒꯦꯔꯣ? ꯅꯨꯄꯤ, ꯍꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯍꯧꯖꯤꯛ ꯊꯦꯡꯖꯤꯟꯗ꯭ꯔꯤꯉꯩꯁꯤꯗꯅꯦ ꯅꯌꯨꯝꯗ ꯄ꯭ꯔꯞ ꯍꯟꯈꯣ. ꯆꯠꯂꯣ." ꯃꯦꯝꯊꯣꯏ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅ "ꯍꯦꯔꯥ, ꯑꯩ ꯁꯤꯕꯨ ꯐꯥꯒꯤꯒꯤ ꯃꯑꯣꯡꯗ ꯌꯨꯝꯁꯤꯗ ꯆꯦꯜꯂꯛꯂꯕꯤ ꯑꯩꯕꯨ ꯌꯨꯝꯗ ꯍꯟꯈꯣ ꯀꯥꯏꯅ ꯏꯆꯦꯒꯤꯁꯦ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ?" ꯂꯨꯈꯣꯏꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯌꯥꯏꯗ ꯂꯦꯞꯁꯤꯟꯗꯨꯅ "ꯉꯥꯏꯈꯣ, ꯅꯣꯏ ꯑꯅꯤꯃꯛꯇ ꯉꯥꯏꯈꯣꯁꯤ. ꯏꯔꯦꯟꯖꯅ ꯍꯥꯏꯅꯁꯤ, ꯈꯠꯅ ꯆꯩꯅ ꯇꯧꯅꯣ." ꯀꯨꯂꯩꯃ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯐꯠ ꯏꯟꯊꯣꯛꯇꯨꯅ "ꯍꯟꯗꯣꯛꯁꯦ." "ꯏꯜꯂꯤꯅꯤ." "ꯅꯨꯄꯤ, ꯅꯪ ꯑꯩꯒꯤ ꯅꯨꯄꯥ ꯁꯨꯅꯤꯡꯗꯕꯁꯤ ꯀꯌꯥꯝ ꯄꯥꯝꯃꯤ? ꯀꯌꯥꯝ ꯄꯥꯝꯒꯦꯕ? ꯃꯤ ꯈ꯭ꯋꯥꯏꯅ ꯑꯇꯣꯝꯕꯤ ꯑꯣꯏꯕꯗꯤ ꯁꯦꯜ ꯄꯥꯏꯕ ꯅꯨꯄా ꯈꯜꯂꯒ ꯑꯣꯏꯅꯩ. ꯑꯗꯨꯒ ꯅꯪꯅ ꯁꯨꯅꯤꯡꯗꯕꯗ ꯃꯄꯪ ꯀꯥꯕ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯑꯁꯨꯛ ꯌꯥꯝ ꯄꯥꯝꯗꯨꯅ ꯑꯇꯣꯝꯕꯤ ꯑꯣꯏꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯕꯦꯝꯃ, ꯑꯩꯒꯤ ꯅꯪꯁꯦ ꯉꯛꯄꯨ ꯉꯛꯏꯅꯦ." "ꯄꯥꯝꯂꯕꯗꯤ ꯄꯥꯝꯂꯦ, ꯑꯣꯏꯔꯕꯗꯤ ꯑꯣꯏꯔꯦ. ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯂꯨꯈꯣꯏꯁꯦ ꯁꯨꯅꯤꯡꯒꯦꯔꯥ ꯁꯨꯅꯤꯡꯉꯣꯏꯒꯦꯔꯥ ꯑꯩꯅ ꯄꯥꯝꯂꯦ ꯍꯥꯏꯗꯨꯅ ꯂꯩꯔꯛꯏꯕ, ꯈꯪꯉꯕ? ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯁꯨꯅꯤꯡꯗꯕ ꯀꯥꯏꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯪ ꯍꯦꯛꯇ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ?" ꯀꯨꯂꯩꯃ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯔꯦ, ꯑꯇꯣꯝꯕꯤ ꯑꯣꯏꯗꯣꯏꯁꯤꯕꯨ ꯑꯩꯔꯣ ꯅꯪꯂꯣ ꯏꯕꯦꯝꯃ? ꯑꯩꯒꯤ ꯅꯨꯄꯥ ꯀꯥꯏꯅ ꯃꯁꯤ ꯏꯁꯦ ꯇꯥꯔꯛꯇꯅ ꯃꯁꯤ ꯃꯁꯝꯒꯁꯦ ꯐꯣꯏꯒꯅꯤ ꯃꯁꯦ." "ꯍꯣꯏ, ꯇꯧꯅꯨ. ꯑꯩꯁꯨ ꯈꯨꯠ ꯄꯥꯜꯂꯤꯀꯣ. ꯅꯈꯨꯠ ꯅꯁꯥ ꯌꯥꯎꯔꯛꯀꯅꯨ. ꯑꯔꯦꯝꯕꯗ ꯅꯥꯏ ꯇꯥꯟꯅꯅꯤ. ꯐꯨꯅꯕ ꯈꯠꯅꯕꯗꯗꯤ ꯑꯩꯗꯤ ꯏꯆꯦꯅꯤ ꯀꯥꯏꯅ ꯕꯦꯕꯥꯔ ꯌꯦꯡꯉꯛꯑꯣꯏꯀꯣ. ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ." "ꯌꯥꯔꯦꯀꯣ ꯑꯅꯤꯃꯛ, ꯌꯥꯔꯦ. ꯀꯨꯂꯩꯃ, ꯅꯪꯅ ꯑꯍꯜ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤꯅ ꯅꯪꯅ ꯈꯔ ꯍꯜꯂꯨ. ꯅꯅꯥꯎꯁꯤ ꯉꯁꯤꯗ ꯌꯨꯝꯁꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯅꯤ. ꯑꯗꯨꯅ ꯈꯠꯅ ꯆꯩꯅ ꯇꯧꯕꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦ.
ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯅꯣ ꯑꯗꯨ ꯏꯔꯦꯟꯖꯅ ꯍꯥꯏꯅꯔꯁꯤ ꯀꯨꯂꯩ ꯃꯀꯞ ꯉꯥꯡ ꯇꯧ ꯍꯥꯏꯅꯔꯤꯕ ꯍꯌꯦꯡ ꯉꯥꯟꯈꯤꯁꯅꯨ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯨ ꯀꯧꯔꯒꯅꯦ ꯅꯅꯝꯗꯣ ꯇꯛꯇ꯭ꯔꯤꯕ ꯐꯨꯍꯟꯒꯦꯕ ꯈꯪꯅꯤ ꯅꯪ ꯅꯨꯄꯤ ꯌꯥꯝ ꯂꯣꯟꯅꯤꯡꯕ ꯅꯪ ꯈꯪꯒꯅꯦꯕ ꯅꯪ ꯀꯨꯂꯩ ꯃꯀꯞ ꯀꯞꯇꯨꯅ ꯊꯣꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯃꯥꯏꯕ ꯉꯝꯕ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯤ ꯏꯕꯦꯝꯃ ꯅꯪ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤ ꯒ꯭ꯌꯥꯟ ꯈꯤꯇꯗꯤ ꯇꯥꯎ ꯀꯩꯗꯧꯒꯦ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯣ ꯍꯟꯗꯦ ꯑꯅꯝ ꯀꯟꯁꯤꯟ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯇꯧꯕꯤꯌꯨ ꯀꯩꯗꯧꯒꯦ ꯑꯣꯖꯥꯒꯤ ꯇꯈꯤꯅ ꯑꯩ ꯃꯇꯤꯛ ꯆꯥꯅ ꯀꯟꯖꯒꯦ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇꯗꯤ ꯈꯥꯏꯗꯣꯛꯅꯕꯤꯌꯨ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦꯕ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯑꯩꯅ ꯌꯦꯡꯕꯗ ꯊꯣꯏꯅ ꯐꯠꯇꯕ ꯃꯤꯁꯨ ꯃꯥꯟꯗꯦ ꯅꯪꯅ ꯍꯥꯏꯔꯤ ꯈꯨꯗꯤꯡꯁꯨ ꯑꯗꯨꯃꯛ ꯌꯥꯕ ꯃꯥꯜꯂꯤ ꯁꯤꯗꯕꯨ ꯅꯪꯅ ꯈꯥꯏꯗꯣꯛꯅꯕꯤꯌꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯕꯅꯣ ꯑꯣꯖꯥ ꯑꯩꯅ ꯈꯥꯏꯅꯔꯁꯤ ꯍꯥꯏꯔꯛꯂꯤꯕꯁꯦ ꯆꯍꯤ ꯑꯃꯃꯨꯛ ꯁꯨꯔꯛꯑꯃꯅꯤ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯤ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯕ ꯏꯟꯕ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯑꯩꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯅꯥꯛꯇ ꯂꯥꯛꯆꯔꯤꯕꯁꯦ ꯂꯥꯛꯑꯝꯈꯤꯗ꯭ꯔꯣ ꯉꯝꯕ ꯃꯊꯥ ꯁꯥꯅ ꯃꯀꯣꯛꯇꯨꯗ ꯃꯈꯨꯠꯇꯨꯅ ꯄꯥꯛ ꯂꯥꯎꯅ ꯊꯥꯖꯤꯟꯖꯩ ꯑꯗꯨꯒ ꯍꯥꯏꯖꯩ ꯑꯇꯣꯞꯄꯅꯤꯗꯀꯣ ꯁꯩꯇ ꯅꯣꯔꯣꯛꯇꯥꯟ ꯉꯝꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯤꯁꯤꯡꯁꯦ ꯑꯩꯗꯧꯅ ꯃꯊꯣꯡ ꯑꯃꯠꯇ ꯍꯦꯛ ꯆꯥꯗꯦ ꯑꯣꯖꯥ ꯃꯥꯏꯕ ꯉꯥꯡꯗꯅ ꯂꯩꯕꯤꯔꯅꯨ ꯀꯔꯤꯅꯣ ꯁꯣꯟꯕ ꯌꯥꯕ ꯃꯟꯇ꯭ꯔ ꯖꯟꯇ꯭ꯔ ꯇꯧꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯗꯨꯒ ꯑꯃꯨꯛꯇ ꯈꯥꯏꯅꯍꯟꯕꯤꯌꯨ ꯐꯔꯦ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯩ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯒꯦ ꯇꯧꯕꯇꯕꯨ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥꯗꯨꯒ ꯈꯥꯏꯅꯅꯤꯡꯂꯤꯕꯗꯨꯒꯤ ꯃꯔꯝꯗꯨꯗꯤ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯨꯄꯤꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯗꯨꯅ ꯑꯗꯨꯕꯨꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯁꯨꯝꯗꯧꯕꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯄꯤꯅꯒ ꯋꯥꯁꯦ ꯈꯤꯇꯪ ꯀꯟꯅ ꯉꯥꯡꯕꯗ ꯍꯦꯛꯇ ꯗꯝ ꯐꯨꯗꯕꯗꯣ ꯄꯥꯝꯖꯕ ꯑꯗ ꯑꯩꯅ ꯂꯩꯔꯨꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯩꯁꯦ ꯁꯨꯛꯐꯨ ꯍꯦꯛ ꯐꯨꯗꯕ ꯑꯩꯅ ꯋꯥꯒꯁꯦ ꯆꯕꯦꯠ ꯉꯥꯡꯂꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗꯕ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯅ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗ꯭ꯔꯕ ꯑꯗꯨ ꯈꯛꯂꯨ ꯑꯇꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯅꯌꯨꯝꯗ ꯏꯔꯦꯟꯖꯅ ꯍꯟꯈ꯭ꯔꯣ ꯕꯦꯝꯃ ꯅꯪ ꯁꯤ ꯉꯥꯎꯗꯦ ꯂꯥꯛꯇꯦ ꯀꯩꯗ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯅꯪ ꯉꯥꯎꯏ ꯑꯗꯨꯛ ꯐꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯥꯏꯅꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯕꯦꯝ ꯅꯪ ꯉꯥꯎꯏꯀꯣ ꯑꯣꯖꯥ ꯃꯥꯏꯕꯅ ꯋꯥꯁꯦ ꯀꯣꯏꯊꯣꯛꯇꯨꯅ ꯂꯩꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯇꯧꯕꯤꯌꯨ ꯉꯝꯕ ꯃꯣꯡꯍꯥꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯅ ꯍꯦꯛ ꯄꯥꯏꯅꯕ ꯆꯩꯁꯨꯗꯨ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯒ ꯁꯤ ꯎꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯤꯁꯦ ꯃꯁꯤꯒꯤ ꯆꯩꯁꯨꯁꯤꯅ ꯐꯗꯔꯠ ꯀꯟꯕꯗ ꯈꯨꯗꯛꯇ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯕꯤꯅꯤ ꯏꯕꯦꯝꯃꯁꯨ ꯆꯩꯁꯨꯁꯤꯅ ꯍꯥꯏꯐꯦꯠ ꯀꯟꯁꯤꯗ ꯅꯨꯄꯤꯗꯨ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯔꯦꯡ ꯐꯩꯔꯦꯡ ꯇꯧꯅ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯗꯤ ꯑꯩ ꯅꯠꯇꯦ ꯑꯃꯥꯏꯕ ꯀꯣꯛꯆꯥꯛꯄ ꯅꯪꯅꯤ ꯃꯤ ꯀꯟꯗ꯭ꯔꯤꯉꯩ ꯅꯁꯥꯗ ꯍꯥꯟꯅ ꯆꯩꯗꯨꯅ ꯀꯟꯖꯧ ꯑꯃꯥꯏꯕꯅꯤ ꯀꯩꯅꯣ ꯍꯩꯄꯥꯛꯇꯣ ꯁꯥꯈ꯭ꯔꯕ ꯇꯧ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯒꯦꯗꯤ ꯃꯔꯩꯒꯦꯕ ꯑꯗꯨꯒꯣꯗ ꯐꯩꯒ ꯐꯠꯇꯦꯒꯅ ꯑꯃꯨꯛ ꯇꯧ ꯂꯩ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯃꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯅꯃꯤꯡ ꯈꯔ ꯆꯠꯄꯗꯨꯗ ꯅꯅꯥꯛꯇ ꯍꯥꯟꯅ ꯂꯥꯛꯄꯤꯕꯒꯤ ꯋꯥꯅꯤ ꯌꯥꯝꯅ ꯇꯣꯀꯤ ꯊꯤꯗꯣꯏꯔꯗꯤ ꯇꯧꯕꯤꯔꯅꯨ ꯌꯥꯖꯔꯦ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯂꯝꯂꯒ ꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈꯤ ꯉꯝꯕ ꯇꯞꯅ ꯁꯣꯜꯂꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯥꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯐꯅ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯝ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦꯅꯦꯁꯦ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯍꯩꯇꯣꯟꯒꯤ ꯌꯨꯝꯗꯅꯤ ꯍꯧꯖꯤꯛꯇꯤ ꯄꯥꯜꯂꯦꯗꯣ ꯈꯪꯂꯝꯂꯅꯤꯃ ꯕꯤꯅꯥ ꯁꯈꯤ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯒ ꯄꯥꯜꯂꯦ ꯑꯣꯖꯥ ꯃꯥꯏꯕ ꯄꯥꯜꯂꯦ ꯑꯣꯖꯥꯅ ꯍꯦꯛ ꯄꯣꯠꯁꯦꯝ ꯊꯥꯔꯛꯄ ꯅꯨꯃꯤꯠꯇꯨꯒꯤ ꯍꯞꯇꯥꯃꯨꯛ ꯐꯥꯔꯛꯄꯗ ꯑꯗꯨꯝ ꯃꯐꯤ ꯌꯣꯝꯂꯒ ꯃꯋꯥꯗꯨ ꯄꯨꯔꯒ ꯃꯄꯥꯝ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯏꯇꯣꯝꯇ ꯌꯨꯝꯗꯨꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦꯗꯣ ꯍꯩꯇꯣꯟ ꯑꯩꯅ ꯇꯧꯕ ꯊꯕꯛꯄꯨ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯅꯕꯨ ꯑꯇꯩꯗ ꯆꯠꯇꯕꯤ ꯑꯣꯖꯥꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯆꯠꯈ꯭ꯔꯤꯕ ꯑꯅꯤꯗꯣ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯨꯗ ꯍꯟꯖꯤꯜꯂꯛꯇꯅꯕ ꯑꯣꯖꯥꯅ ꯈꯔ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯃꯈꯣꯏ ꯍꯦꯛ ꯂꯥꯛꯇ꯭ꯔꯕ ꯂꯩꯍꯧꯔꯤꯕ ꯂꯟ ꯊꯨꯝꯁꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯈꯛ ꯂꯣꯏꯅ ꯑꯣꯏꯍꯧꯗꯧꯔꯤꯕꯅꯤ ꯑꯩꯕꯨꯗꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧꯅꯤ ꯑꯗ ꯃꯣꯏꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯅꯪꯅ ꯑꯩ ꯇꯥꯟꯅꯔꯤꯕ ꯁꯨꯝꯅ ꯃꯣꯏꯁꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯥꯟꯅꯔꯛꯀꯅꯤ ꯃꯣꯏꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯀꯩꯗꯧꯅꯤꯒꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯔꯤꯕꯁꯤꯗꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯂꯥꯛꯀꯗꯧꯕ ꯐꯠꯇꯕ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯉꯥꯛꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯁꯨ ꯇꯍꯥ ꯂꯥꯛꯇꯨꯅ ꯍꯔꯥꯎꯅ ꯍꯩꯇꯣꯟꯗ ꯄꯥꯎ ꯇꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯈꯨꯔꯨꯝꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯀꯔꯤ ꯂꯩ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯅ ꯎꯏꯗ ꯃꯥꯏꯊꯣꯡ ꯑꯗꯣ ꯍꯔꯥꯎꯗ꯭ꯔꯕꯗꯤ ꯑꯣꯖꯥ ꯑꯩꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯇꯤ ꯑꯣꯖꯥ ꯃꯥꯏꯕꯅ ꯄꯤꯕꯤꯕꯅꯤꯗꯣ ꯑꯃꯨꯖꯥꯎ ꯋꯥ ꯀꯣꯏꯊꯣꯛꯀꯅꯤ ꯃꯤꯁꯨ ꯂꯩ ꯑꯩ ꯊꯧ ꯇꯧꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯔꯝꯗꯣ ꯀꯔꯤꯅꯣ ꯁꯠ ꯍꯦꯛꯇ ꯍꯥꯏ ꯑꯇꯩ ꯅꯠꯇꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯩꯔꯦꯡ ꯂꯩꯗꯨꯅ ꯐꯥꯕꯤꯕ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯉꯁꯤ ꯍꯦꯛꯇ ꯌꯨꯝꯗ ꯃꯈꯣꯡꯅ ꯊꯨꯡ ꯂꯥꯛꯄꯒꯤ ꯋꯥꯅꯤꯁꯦ ꯍꯩꯇꯣꯟ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄꯒꯤ ꯄꯥꯎ ꯂꯥꯛꯄꯁꯤꯗ ꯄꯦꯟꯖꯅ ꯅꯣꯛꯇꯨꯅ
ꯑꯩꯁꯤ ꯍꯩꯇꯣꯟꯅꯤꯅꯦ ꯍꯩꯇꯣꯟ ꯑꯣꯖꯥꯁꯤ ꯂꯥꯛꯏꯅꯤꯀꯣ ꯍꯥꯟꯅꯗꯤ ꯑꯩꯕꯨ ꯎꯌꯥꯟ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯛꯇꯕ ꯅꯨꯄꯤꯗꯣ ꯉꯁꯤꯗꯤ ꯑꯩꯕꯨ ꯎꯔꯣꯛ ꯃꯥꯜꯂꯤ ꯀꯥꯏꯅꯒ ꯍꯥꯏꯔꯤꯄꯣꯠꯅꯤ ꯑꯣꯖꯥ ꯑꯁ ꯑꯩ ꯉꯁꯤꯗꯤ ꯁꯥꯊꯤꯅ ꯍꯔꯥꯎꯏ ꯁꯤ ꯑꯣꯖꯥꯅ ꯑꯩꯕꯨ ꯎꯔꯣꯛ ꯃꯥꯜꯍꯟꯕꯤꯕꯒꯤ ꯑꯩꯅ ꯄꯦꯟꯃꯟꯈ꯭ꯔꯗꯅ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯉꯝꯕ ꯈꯔ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯀꯠꯆꯕꯅꯤ ꯂꯧꯁꯤꯟꯕꯤꯌꯨ ꯑꯣꯖꯥ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥ ꯅꯨꯄꯤ ꯂꯩꯍꯧꯔꯤ ꯍꯜꯍꯟꯈꯤꯕꯒ ꯌꯥꯕ ꯅꯠꯇꯦ ꯍꯦꯛꯇ ꯐꯥꯔꯗꯧꯅꯤ ꯍꯩꯇꯣꯟ ꯁꯦꯜꯗꯨ ꯂꯧꯁꯤꯟꯗꯨꯅ ꯌꯥꯃꯟꯈ꯭ꯔꯦ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯋꯥꯈꯜ ꯍꯣꯡꯂꯛꯂꯕꯁꯨ ꯍꯦꯛꯇꯃꯛ ꯏꯅꯥꯛꯇ ꯆꯦꯜꯂꯛ ꯑꯃꯨꯛ ꯍꯦꯛꯇ ꯇꯩꯔꯦꯡ ꯂꯩꯗꯨꯅ ꯐꯥꯖꯤꯟꯁꯤ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯩ ꯍꯦꯛꯇ ꯆꯦꯟꯖꯔꯛꯀꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯣ ꯑꯃꯨꯖꯥꯎ ꯆꯠꯈꯤꯕꯒ ꯕꯤꯅꯥ ꯁꯥꯈꯤꯅ ꯑꯣꯖꯥꯁꯦ ꯐꯖꯅꯗꯤ ꯍꯩꯕ ꯖꯥꯠꯅꯤꯀꯣ ꯃꯤꯁꯦ ꯑꯗꯨꯝ ꯂꯥꯛꯏꯑꯕ ꯋꯥꯍꯩꯗꯨꯗ ꯍꯩꯇꯣꯟ ꯄꯣꯡꯅ ꯅꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯉꯁꯤꯐꯥꯎ ꯍꯩꯇꯣꯟꯅ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇꯅ ꯇꯣꯛꯇ꯭ꯔꯤ ꯑꯗꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯒꯤꯗꯣ ꯑꯃꯨꯛꯇ ꯐꯖꯅ ꯇꯧꯕꯤꯌꯨ ꯌꯨꯝꯗꯨꯗ ꯁꯨꯛꯂꯥꯛ ꯂꯥꯛꯍꯟꯕꯤꯒꯅꯨ ꯍꯣꯏ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯩꯇꯣꯟ ꯑꯁꯤ ꯑꯐꯕꯒꯤꯕꯨ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕꯒꯤꯕు ꯑꯣꯏꯒꯦꯔꯥ ꯁꯦꯜꯕꯨ ꯐꯪꯉꯤ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯃꯤꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯧ ꯃꯉꯣꯟꯗ ꯊꯣꯏꯅ ꯑꯐ ꯐꯠꯇꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯁꯦꯜ ꯈꯛꯇꯅꯤ ꯃꯥꯅ ꯎꯔꯤꯕ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯌꯨꯝꯗꯨꯗ ꯃꯦꯝꯊꯣꯏ ꯃꯥꯅ ꯂꯩꯔꯛꯂꯤꯕꯁꯤ ꯀꯨꯂꯩ ꯃꯃꯥꯗꯤ ꯃꯊ꯭ꯋꯥꯏꯗꯨ ꯏꯄꯦꯟ ꯄꯦꯟꯖꯗꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯒꯅꯤ ꯃꯄꯨꯔꯣꯏꯕ ꯑꯃꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯑꯃ ꯄꯨꯔꯛꯄꯗ ꯍꯔꯥꯎ ꯃꯃꯣꯟ ꯅꯣꯛꯀꯗꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯃꯦꯝꯊꯣꯏ ꯂꯥꯛꯄ ꯅꯣꯡꯉꯥꯟꯕꯗꯒꯤ ꯀꯨꯂꯩꯃꯒꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯇꯣꯉꯥꯟ ꯆꯥꯈ꯭ꯔꯕꯅꯤ ꯃꯍꯧꯁꯥꯅ ꯂꯨꯈꯣꯏ ꯑꯁꯤ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯗꯕ ꯃꯇꯟ ꯇꯟꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ ꯊꯥꯏꯅꯗꯒꯤ ꯌꯨꯝ ꯑꯁꯤ ꯀꯨꯂꯩꯃꯅꯁꯨ ꯅꯣꯝꯗꯨꯅ ꯄꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯨꯂꯩꯃꯁꯨ ꯇꯣꯉꯥꯟ ꯆꯥꯈꯤꯕꯒ ꯅꯨꯃꯤꯠ ꯅꯤꯅꯤꯗꯨꯗ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯉꯥꯏꯔꯤ ꯃꯦꯝꯊꯣꯏꯅ ꯃꯣꯏꯇꯥ ꯀꯩꯅꯣ ꯆꯦꯡꯁꯨ ꯂꯩꯇꯦ ꯉꯥꯔꯤ ꯉꯇꯥꯏ ꯆꯥꯛꯈꯨꯝꯁꯤꯗ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯤ ꯑꯩꯕꯨ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯀꯝꯗꯧꯁꯤ ꯍꯥꯏꯔꯤꯅꯣ ꯀꯩꯅꯣ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯆꯦꯡꯐꯨꯗ ꯆꯦꯡ ꯄꯤꯛꯊꯟꯅ ꯌꯥꯍꯧꯕꯗꯨꯕꯨ ꯀꯔꯝꯍꯥꯏꯅ ꯑꯗꯨꯛ ꯌꯥꯝꯅ ꯆꯦꯡꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯂꯣꯏꯔꯤꯕ ꯅꯠꯇꯦ ꯅꯪꯕꯨ ꯆꯦꯡꯗꯣ ꯆꯦꯡꯐꯨꯗꯒꯤ ꯀꯣꯠꯇꯅ ꯆꯥꯔꯕ꯭ꯔꯕ ꯃꯦꯝꯊꯣꯏ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ ꯆꯦꯡꯕꯨ ꯀꯣꯠꯇꯅ ꯆꯥꯒꯗ꯭ꯔꯣ ꯍꯣ ꯅꯪꯒꯤ ꯅꯨꯄꯤ ꯐꯖꯔꯩ ꯐꯖꯧ ꯌꯥꯗꯕꯤꯗꯨꯅ ꯇꯣꯉꯥꯟ ꯆꯥꯔꯤꯅꯤ ꯍꯥꯏꯗꯅ ꯃꯥꯅꯅꯦ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯃꯈꯩ ꯂꯣꯏꯅ ꯆꯥꯛꯈꯨꯝꯁꯤꯗꯒꯤ ꯍꯣꯟꯗꯨꯅ ꯄꯨꯈ꯭ꯔꯦꯗꯅ ꯑꯗꯨꯗꯤ ꯃꯥꯁꯨ ꯍꯦꯟꯃꯟꯗ꯭ꯔꯥ ꯅꯠꯇꯦ ꯊꯥ ꯑꯃ ꯅꯠꯇ꯭ꯔꯁꯨ ꯍꯞꯇꯥ ꯑꯃꯨꯛꯀꯤ ꯆꯥꯅꯕ ꯆꯦꯡ ꯆꯥꯛꯇꯨ ꯐꯥꯎꯕꯗꯤ ꯈꯛꯂꯝꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦꯁꯤ ꯃꯤꯒꯤ ꯃꯔꯜꯒ ꯑꯩ ꯆꯥꯖꯅꯤꯡꯗꯦ ꯂꯣꯏꯅ ꯄꯨꯈ꯭ꯔꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯄꯣꯠꯐꯝꯗꯒꯤ ꯃꯣꯏ ꯇꯥꯅ ꯑꯩꯈꯣꯏꯅꯤꯒꯤ ꯆꯥꯅꯕ ꯆꯦꯡ ꯆꯥꯛꯇꯣ ꯈꯔ ꯋꯥꯟꯕꯤꯔꯨꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯋꯥꯟꯕꯨꯗꯤ ꯋꯥꯜꯂꯨꯒꯦ ꯑꯗꯨ ꯁꯦꯜꯗꯤ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯩꯇꯦ ꯁꯦꯜꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯁꯦꯜ ꯌꯥꯎꯗ꯭ꯔꯗꯤ ꯀꯔꯝꯍꯥꯏꯅ ꯆꯦꯡ ꯋꯥꯟꯗꯧꯔꯤꯕ ꯅꯨꯄꯥ ꯀꯔꯟ ꯉꯥꯡꯅꯨ ꯆꯠꯂꯣ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯆꯦꯡꯗꯨ ꯄ꯭ꯔꯞ ꯋꯥꯜꯂꯨꯔꯣ ꯏꯍꯦ ꯀꯔꯟ ꯉꯥꯡꯕ ꯅꯠꯇꯦꯅꯤ ꯑꯩ ꯁꯦꯜ ꯂꯩꯇꯦ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯨ ꯏꯊꯨꯟꯁꯤꯗ ꯃꯣꯔꯣꯛ ꯃꯔꯨ ꯑꯃꯐꯥꯎ ꯄꯛꯇꯦ ꯍꯦꯛ ꯁꯩꯇꯅ ꯁꯥꯈꯤ ꯑꯩ ꯄꯛꯇꯦ ꯆꯥꯗꯧꯔꯤ ꯆꯥꯛ ꯌꯥꯝ ꯆꯥꯗꯧꯔꯤꯕ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯨꯂꯩꯃ ꯊꯣꯛꯂꯛꯇꯨꯅ ꯃꯆꯤꯟꯗꯨꯗ ꯁꯤꯁꯥ ꯇꯧꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯌꯥꯝ ꯀꯔꯦꯝꯅꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯄꯣꯔꯣꯝ ꯊꯣꯡꯕꯗꯣ ꯍꯥꯎꯈ꯭ರೆ ꯃꯣꯔꯣꯛ ꯁꯥꯇꯛ ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯦꯗꯣ ꯏꯃꯥꯏ ꯆꯥꯛꯈꯛ ꯆꯥꯕꯅꯤꯅ ꯌꯥꯝ ꯆꯥꯕꯁꯨ ꯉꯝꯗꯦꯗꯣ ꯂꯣꯏ ꯂꯦꯝꯗꯅ ꯇꯣꯛꯂ ꯄꯣꯠꯅꯤ ꯍꯨꯏ ꯑꯃꯇꯪ ꯂꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯑꯔꯦꯝ ꯑꯄꯥꯁꯦ ꯄꯤꯖꯅꯅꯕ ꯃꯦꯝꯊꯣꯏ ꯃꯆꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩ ꯂꯨꯈꯣꯏ ꯄꯣꯔꯣꯝ ꯍꯥꯏꯕꯗꯨꯗ ꯃꯇꯤꯟ ꯌꯣꯠꯇꯨꯅ ꯄꯣꯔꯣꯝ ꯍꯥꯏꯕ ꯍꯥꯎꯕꯅꯤꯅ ꯅꯨꯄꯤ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯅꯪꯒꯤ ꯄꯣꯔꯣꯝ ꯍꯥꯏꯗꯨꯕꯨ ꯑꯩꯒꯤ ꯈꯥꯛꯂꯝꯕ ꯅꯠꯇ꯭ꯔꯣ ꯍꯦ ꯈꯥꯛꯂꯝꯒꯅꯤꯗ ꯂꯥꯛꯑꯣ ꯑꯩ ꯆꯥꯛ ꯂꯥꯝꯃꯟ ꯂꯣꯏꯔꯕꯅꯤ ꯆꯥꯛꯇꯨ ꯆꯥꯔꯒꯦ ꯅꯪ ꯁꯤꯗꯤ ꯉꯁꯥꯏ ꯏꯟꯁꯥꯡꯗ ꯑꯍꯥꯎꯕ ꯊꯣꯡꯉꯦ ꯍꯥꯏꯔꯕꯗꯤ ꯀꯣꯛ ꯀꯧꯔꯛꯀꯦ ꯂꯩꯇꯦ ꯂꯨꯈꯣꯏ ꯉꯥꯡꯗꯅ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯏ ꯀꯨꯂꯩꯃ ꯃꯃꯤꯠꯇꯨ ꯁꯦꯞꯀꯠꯂꯒ ꯑꯣ ꯆꯪꯕꯤꯈꯤꯅꯨꯋꯣ ꯀꯗꯥꯏꯗꯅꯣ ꯆꯪꯕꯤꯔꯤꯕꯗꯨꯕꯣ ꯃꯥꯏꯀꯩꯗꯣ ꯑꯣꯟꯅꯔꯦ ꯑꯣꯟꯅꯗꯦꯗ ꯅꯪꯒꯤ ꯀꯥ ꯑꯗꯣꯝꯗꯅꯤ ꯑꯩꯅ ꯆꯪꯒꯦ ꯇꯧꯔꯤꯕꯁꯦ ꯃꯥꯏꯀꯩ ꯆꯨꯝꯃꯤꯗ ꯑꯩꯒꯤ ꯀꯥꯗꯨꯗꯗꯤ ꯀꯩꯗꯧꯕ ꯆꯪꯕꯤꯗꯧꯔꯤꯕ ꯏꯍꯦ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯆꯥꯛ ꯆꯥꯕꯅꯤꯗꯅ ꯀꯨꯂꯩꯃ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤꯅꯦ ꯆꯥꯛ ꯆꯥꯕ ꯀꯥꯏ ꯏꯀꯥꯏꯗꯦꯗꯀꯣ ꯏꯀꯥꯏꯗꯦ ꯅꯠꯇꯦ ꯑꯩꯕꯨ ꯆꯥꯛ ꯍꯥꯞꯄꯤ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕ꯭ꯔꯥ ꯏꯕ ꯃꯦꯝꯊꯣꯏ ꯂꯨꯈꯣꯏꯕꯨ ꯆꯤꯡꯊꯣꯛꯂꯒ ꯊꯤꯕꯣꯡꯖꯥꯎ ꯅꯪ ꯆꯥꯛ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯥ ꯄꯣꯔꯣꯝ ꯌꯥꯝ ꯆꯥꯅꯤꯡꯕ꯭ꯔꯣ ꯅꯪꯅ ꯄꯣꯔꯣꯝꯗꯣ ꯌꯥꯝ ꯆꯥꯅꯤꯡꯂꯒꯅ ꯂꯥꯛꯑꯣ ꯑꯩ ꯂꯩꯒꯦ ꯂꯥꯛꯑꯣ ꯃꯦꯝꯊꯣꯏꯅ ꯂꯨꯈꯣꯏꯕꯨ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯃꯣꯏꯒꯤ ꯀꯥꯔꯣꯝꯗ ꯄꯨꯁꯤꯟꯈꯤ ꯀꯨꯂꯩꯃ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯒ ꯀꯔꯤ ꯊꯧꯖꯩꯅ ꯈꯤꯇꯪ ꯉꯥꯏꯔꯦ ꯈꯣꯡꯉꯛꯀꯗꯧꯕ ꯌꯦꯡꯕ ꯇꯥꯔꯦꯕ ꯀꯨꯂꯩꯃ ꯑꯩꯗꯤ ꯃꯤꯠꯆꯤꯞꯄꯦꯅ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯐꯅꯌꯥꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯨꯈꯣꯏ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯊꯕꯛ ꯁꯨꯔꯝꯗꯦ ꯃꯥꯒꯤ ꯃꯇꯟ ꯇꯟꯕꯁꯤ ꯍꯧꯖꯤꯛꯐꯥꯎ ꯃꯍꯥꯛ ꯊꯥꯗꯣꯛꯇꯦ ꯃꯦꯝꯊꯣꯏ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯦꯝꯊꯣꯏꯒꯤ ꯃꯁꯥꯗ ꯅꯞꯂꯛꯄ ꯁꯅꯥ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯥꯏꯗꯨꯅ ꯑꯅꯤꯗꯨ ꯆꯥꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ
ꯀꯨꯂꯩꯃꯅ ꯃꯌꯨꯝꯗ ꯂꯩꯇꯕ ꯇꯥꯟꯖꯥꯅꯤ ꯃꯦꯝꯊꯣꯏ ꯍꯨꯔꯥꯟꯕꯤ ꯁꯥ ꯀꯨꯂꯩꯃꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯏ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯑꯣꯠꯇꯨꯅ ꯊꯤ ꯑꯗꯨꯕꯨ ꯐꯪꯗꯦ ꯃꯥꯅ ꯄꯥꯝꯂꯤꯕ ꯄꯣꯠꯇꯨ ꯐꯪꯗꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯅꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯌꯦꯅꯈꯥꯗ ꯃꯅꯤꯗꯨ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯤꯌꯥ ꯀꯩꯗꯧꯔꯤꯅꯣ ꯏꯆꯥꯕꯣ ꯃꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯈꯨꯝꯃꯤ ꯄꯪꯕꯒꯤ ꯍꯧꯅꯕꯤ ꯃꯤꯁꯤ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ ꯃꯅꯤ ꯑꯁꯤ ꯃꯇꯣꯟ ꯑꯩ ꯁꯥꯟꯅꯩꯅꯤ ꯃꯦꯝꯊꯣꯏ ꯃꯅꯤꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯂꯒ ꯍꯩꯃ ꯆꯩꯇꯦꯛ ꯂꯣꯠꯄꯤꯕꯨ ꯅꯇꯣꯝꯇ ꯁꯥꯟꯅꯕ ꯍꯧꯅꯕ꯭ꯔꯣ ꯑꯗꯨꯗꯤ ꯃꯤꯒ ꯁꯥꯟꯅꯃꯤꯟꯅꯗꯧ ꯅꯠꯇ꯭ꯔꯣ ꯑꯋꯥꯡꯒꯤ ꯊꯣꯏꯕ ꯍꯣꯏꯁꯨ ꯂꯥꯡꯂꯦꯟ ꯍꯣꯏꯁꯨ ꯑꯩꯅ ꯁꯥꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯃꯣꯏꯗꯤ ꯑꯝꯇ ꯌꯥꯗꯦ ꯑꯗꯨꯅ ꯏꯇꯣꯝꯇ ꯁꯥꯟꯅꯩꯅꯤ ꯏꯍꯦ ꯏꯆꯥ ꯅꯇꯣꯝꯇ ꯇꯥꯔꯕ ꯅꯇꯣꯝ ꯁꯥꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥꯒ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯁꯤ ꯌꯥꯕ꯭ꯔꯣ ꯌꯥꯏꯌꯦ ꯏꯃꯥꯇꯣꯟ ꯁꯥꯟꯅꯁꯤ ꯑꯗꯣ ꯏꯃꯥꯇꯣꯟ ꯀꯩꯅꯣꯝ ꯍꯪꯒꯦꯅ ꯍꯪꯉꯣ ꯏꯃꯥꯇꯣꯟ ꯉꯁꯥꯏꯅꯦ ꯅꯣꯏ ꯏꯃꯥꯅ ꯊꯕꯛ ꯆꯠꯂꯝꯗꯥꯏꯗ ꯉꯥ ꯇꯥꯎꯈꯤꯕꯗꯣ ꯀꯗꯥꯏꯗ ꯊꯅꯝꯃꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯑꯌꯥ ꯏꯃꯥꯇꯣꯟꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯩꯈꯣꯏ ꯉꯥ ꯇꯥꯎꯏꯗꯤ ꯃꯅꯝꯗ ꯈꯪꯉꯤꯅꯤ ꯅꯣꯏ ꯏꯃꯥꯅ ꯉꯁꯥꯏ ꯉꯥ ꯇꯥꯎꯕꯒꯤ ꯃꯅꯝ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯅꯝꯗꯣ ꯑꯗꯣ ꯑꯩꯒꯤ ꯅꯥꯇꯣꯟꯁꯤꯗ ꯂꯣꯏꯅ ꯄꯥꯏꯁꯤꯜꯂꯒ ꯅꯝꯍꯧꯔꯕ ꯑꯗꯣ ꯉꯥꯗꯣ ꯍꯥꯎꯕ꯭ꯔꯥ ꯉꯥ ꯇꯥꯎꯕꯗꯣ ꯍꯥꯎꯕ꯭ꯔꯕ ꯏꯃꯥꯇꯣꯟ ꯍꯥꯎꯖꯥꯠꯅꯤ ꯏꯃꯥꯅ ꯇꯥꯎꯕ ꯉꯁꯥꯏ ꯇꯥꯎꯕ ꯉꯥꯗꯣ ꯑꯗꯨꯒꯩꯗꯤ ꯆꯥꯛ ꯃꯌꯥꯝ ꯆꯥꯏ ꯃꯦꯝꯊꯣꯏ ꯃꯇꯤꯟ ꯌꯣꯠꯇꯨꯅ ꯀꯌꯥꯝ ꯆꯥꯏꯕ ꯆꯥꯛ ꯄꯨꯈꯝ ꯑꯅꯤ ꯆꯥꯏ ꯆꯥꯛ ꯌꯥꯝ ꯆꯥꯕꯗꯨꯅꯅꯦ ꯄꯪꯂꯤꯕꯗꯣ ꯏꯃꯥꯇꯣꯟ ꯁꯥꯟꯅꯃꯤꯟꯅꯔꯁꯦ ꯁꯦ ꯑꯩ ꯆꯩꯇꯦꯛꯁꯦ ꯂꯣꯠꯂꯛꯀꯦ ꯏꯃꯥꯇꯣꯟꯅ ꯊꯤꯔꯛꯑꯣ ꯃꯦꯝꯊꯣꯏ ꯅꯣꯛꯁꯤꯟꯅꯗꯨꯅ ꯆꯩꯇꯦꯛ ꯂꯣꯠꯄꯤꯗꯨ ꯇꯟꯅ ꯁꯥꯟꯅꯃꯤꯟꯅꯩ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤꯟꯅꯔꯕ ꯃꯇꯨꯡ ꯃꯅꯤꯕꯨ ꯊꯦꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯃꯅꯤ ꯏꯃꯥꯇꯣꯟꯗ ꯇꯥꯛꯎꯁꯦ ꯉꯥ ꯇꯥꯎꯕꯗꯣ ꯅꯣꯏ ꯃꯥꯅ ꯀꯥꯏꯗ ꯊꯝꯕꯒꯦ ꯃꯅꯤ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯂꯒ ꯉꯁꯥꯏ ꯃꯥꯅ ꯆꯠꯂꯝꯗꯥꯏꯗ ꯎꯄꯨ ꯃꯊꯛꯇ ꯊꯝꯈꯤꯕꯒꯨꯝ ꯇꯧꯕꯅꯤ ꯎꯄꯨ ꯃꯊꯛꯇ ꯍꯥꯏꯕ ꯀꯌꯥ ꯍꯩꯅ ꯂꯣꯠꯂꯤꯕꯅꯤ ꯌꯦꯡꯉꯨ ꯑꯩꯅ ꯈꯔ ꯇꯨꯃꯤꯟ ꯍꯨꯔꯥꯟꯕꯁꯤꯗ ꯀꯌా ꯍꯩꯅ ꯂꯣꯠꯂꯤꯕꯅꯣ ꯈꯪꯉꯤ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯅ ꯇꯥꯔꯦ ꯃꯦꯝꯊꯣꯏ ꯀꯨꯂꯩꯃꯒꯤ ꯐꯃꯨꯡ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯁꯤꯟ ꯎꯄꯨ ꯊꯝꯂꯤꯕꯗꯨ ꯃꯣꯔꯥ ꯊꯥꯗꯨꯅ ꯀꯥꯔꯒ ꯎꯄꯨ ꯃꯊꯛ ꯑꯗꯨ ꯌꯦꯡꯉꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯉꯥ ꯇꯥꯎꯕ ꯐꯅꯌꯥꯝꯅ ꯂꯩꯔꯝꯃꯤ ꯃꯦꯝꯊꯣꯏ ꯉꯥꯗꯨ ꯂꯧꯊꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯍꯥꯎꯔꯤꯗ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯃꯤ ꯍꯣꯔꯦꯟꯗꯤ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯊꯣꯛꯀꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯒ ꯆꯥꯔꯛꯇ꯭ꯔꯤꯕꯁꯦ ꯂꯩꯒꯁꯦ ꯂꯣꯏ ꯇꯨꯍꯥꯎ ꯍꯧꯔꯕꯅꯤ ꯑꯍꯥꯎꯕ ꯆꯥꯃꯟꯗꯗꯅ ꯃꯦꯝꯊꯣꯏ ꯐꯤꯖꯤꯗ ꯌꯦꯞꯂꯤꯕ ꯂꯨꯄꯥ ꯆꯞꯄꯤꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯅꯤꯗ ꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯅꯤ ꯁꯦ ꯏꯆꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯁꯤꯅꯅꯦ ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯂꯩꯔꯒ ꯆꯥꯊꯣꯛꯎꯔꯣ ꯆꯠꯂꯨ ꯁꯦꯜꯒ ꯄꯤꯔꯛꯄꯗꯨꯗ ꯃꯅꯤ ꯍꯔꯥꯎꯅ ꯑꯌꯥ ꯁꯦꯜꯅꯦ ꯃꯅꯤ ꯁꯦꯜꯗꯨ ꯂꯧꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯦꯝꯊꯣꯏꯅ ꯉꯥꯏꯈꯣ ꯑꯗꯣ ꯍꯣꯔꯦꯟ ꯅꯣꯏ ꯏꯃꯥ ꯂꯥꯛꯑꯒ ꯉꯥ ꯍꯪꯂꯛꯂꯕꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯒꯗꯧꯕ ꯈꯪꯉꯕ ꯍꯣꯏ ꯈꯨꯝꯒꯦ ꯆꯠꯂꯨ ꯃꯅꯤ ꯂꯨꯄꯥ ꯑꯃꯒ ꯄꯤꯕꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯈꯤ ꯃꯦꯝꯊꯣꯏ ꯃꯥꯁꯨ ꯏꯁꯩ ꯉꯪꯂꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯉꯥ ꯇꯥꯎꯕꯁꯤꯡꯗꯨ ꯄꯨꯗꯨꯅ ꯃꯣꯏꯒꯤ ꯀꯥ ꯇꯝꯅ ꯆꯠꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨ ꯀꯨꯂꯩꯃ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯂꯣꯏꯔꯒ ꯆꯥꯛ ꯃꯩ ꯊꯥꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯏ ꯏꯟꯁꯥꯡꯗꯨ ꯉꯁꯥꯏ ꯃꯥꯅ ꯇꯥꯎꯗꯨꯅ ꯊꯝꯂꯝꯕ ꯉꯥꯗꯨ ꯊꯣꯡꯒꯦ ꯈꯟꯅ ꯂꯧꯊꯣꯛꯄ ꯆꯪꯂꯨꯕꯗꯗꯤ ꯉꯥꯗꯣ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯎꯄꯨ ꯃꯊꯛꯁꯤꯗ ꯊꯝꯂꯝꯕ ꯉꯥ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯄꯨꯈꯝꯗꯒꯤ ꯀꯩꯗꯒꯤ ꯑꯝꯇ ꯂꯩꯇꯦꯅꯦ ꯍꯧꯗꯣꯡꯅ ꯆꯥꯕ ꯑꯣꯏꯔꯗꯤ ꯄꯨꯈꯝꯗꯨ ꯐꯥꯎꯕꯗꯤ ꯊꯅꯝꯅꯤ ꯍꯟꯗꯛꯀꯤ ꯎꯄꯨ ꯃꯊꯛꯁꯤꯗ ꯍꯧꯗꯣꯡꯗꯨꯅ ꯀꯥꯕ ꯉꯝꯗꯧꯁꯨ ꯅꯠꯇꯦ ꯍꯩꯁ ꯈꯨꯃꯥꯡ ꯆꯨꯝꯗꯦ ꯃꯅꯤ ꯏꯃꯥꯒꯤ ꯃꯅꯤ ꯍꯩ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯁꯤꯗ ꯑꯝꯇ ꯂꯥꯎ ꯃꯅꯤꯁꯨ ꯃꯃꯥꯅ ꯀꯧꯕꯗꯨꯗ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯁꯤꯗ ꯎꯄꯨ ꯃꯊꯛꯁꯤꯗ ꯊꯝꯂꯝꯕ ꯉꯥꯗꯣ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯪ ꯂꯧꯊꯣꯛꯄ꯭ꯔꯣ ꯃꯅꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯗꯤ ꯂꯧꯊꯣꯛꯇꯦ ꯂꯧꯊꯣꯛꯇ꯭ꯔꯒ ꯅꯪꯅ ꯅꯣꯛꯂꯤꯕꯗꯨꯅ ꯀꯩꯒꯤ ꯁꯦꯡꯅ ꯈꯨꯝꯃꯨ ꯍꯥꯏꯕꯅꯦ ꯑꯩꯅ ꯁꯤꯗ ꯉꯥ ꯊꯝꯃꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯛꯇꯅꯤ ꯈꯪꯂꯤꯕ ꯅꯪꯅ ꯂꯧꯊꯣꯛꯇꯅ ꯀꯅꯥ ꯂꯧꯊꯣꯛꯇꯣꯏꯅꯣ ꯕ꯭ꯔꯕ꯭ꯔ ꯄꯨꯊꯣꯔꯛꯎ ꯉꯥꯗꯣ ꯄꯨꯊꯣꯔꯛꯎ ꯍꯥꯏꯕꯅꯦ ꯊꯣꯡꯗꯣꯏ ꯉꯥꯏ ꯂꯩꯔꯕꯅꯦ ꯑꯩ ꯃꯤ ꯑꯩꯅ ꯂꯧꯁꯨ ꯂꯧꯊꯣꯛꯇꯅ ꯏꯃꯥꯇꯣꯟꯅ ꯂꯧꯊꯣꯛꯄꯅꯦ ꯃꯥꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩꯗꯤ ꯍꯥꯏꯗꯣꯛꯑꯣꯏ ꯑꯗꯨꯒꯅꯤ ꯏꯃꯥꯇꯣꯟꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ ꯑꯃꯁꯨ ꯄꯤ ꯑꯗꯨꯁꯨ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏ ꯑꯩꯗꯤ ꯍꯥꯏꯗꯣꯛꯑꯣꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯨꯂꯩꯃ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯃꯅꯤꯒꯤ ꯃꯅꯥꯗꯨ ꯂꯩꯗꯨꯅ ꯍꯩ ꯑꯄꯪꯕ ꯕꯨꯗꯨ ꯆꯨꯕ ꯉꯥ ꯊꯝꯐꯝꯁꯦ ꯅꯪꯅ ꯍꯥꯏꯗꯣꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯑꯣꯏꯔꯝꯒꯅꯤꯕ ꯑꯩꯅ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩꯁꯦ ꯃꯥꯡꯉꯤ ꯍꯥꯏꯗꯅ ꯂꯣꯠꯇꯅ ꯊꯝꯂꯕꯅꯦꯕ ꯑꯗꯨꯒꯗꯤ ꯒꯙꯥ ꯅꯪꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯅꯪꯅ ꯐꯨꯔꯒ ꯂꯣꯏꯔꯦ ꯑꯁꯨꯛ ꯌꯥꯝ ꯄꯪꯕ ꯁꯟꯁꯤꯕꯣ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩ ꯐꯨꯔꯤꯁꯦ ꯐꯨꯗ꯭ꯔꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯕ ꯃꯤꯅ ꯊꯦꯝꯂꯒ ꯌꯥꯕ
ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯀꯨꯂꯩ ꯃꯃꯆꯥ ꯐꯨꯔꯝꯂꯒ ꯄ꯭ꯔꯞ ꯁꯥꯎꯅ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯃꯅꯤ ꯋꯥ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗ ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯃꯦꯝꯊꯣꯏ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯗꯨꯐꯥꯎ ꯌꯥꯎꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄꯗ ꯌꯥꯎꯈ꯭ꯔꯦꯕ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯁꯣꯝꯗꯃꯨꯛ ꯂꯥꯛꯇꯅ ꯁꯂꯥꯛ ꯁꯥꯔꯅꯤ ꯑꯩꯕꯨ ꯉꯥ ꯊꯣꯡꯕꯁꯦ ꯂꯣꯛꯁꯤꯟꯍꯧꯕꯅ ꯐꯗꯧ ꯖꯥꯠꯂꯥ ꯑꯗꯨꯅ ꯐꯔꯅꯤ ꯂꯣꯛꯍꯧꯔꯒꯦ ꯃꯦꯝꯊꯣꯏ ꯇꯍꯥ ꯉꯥ ꯊꯣꯡꯕ ꯌꯥꯎꯕ ꯎꯌꯥꯟꯗꯨ ꯂꯣꯠꯅꯕ ꯂꯥꯛꯅꯩ ꯂꯨꯀꯣꯏ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯅꯨꯄꯤ ꯅꯪꯕꯨ ꯊꯤꯔꯕ꯭ꯔꯣ ꯅꯪꯕꯨ ꯉꯁꯥꯏ ꯉꯥ ꯊꯣꯡꯉꯤ ꯀꯥꯏꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯄꯨꯊꯣꯔꯛꯎ ꯆꯥꯔꯁꯤꯗꯅ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯀꯨꯂꯩ ꯃꯁꯨ ꯄ꯭ꯔꯞ ꯍꯦꯛ ꯆꯪꯂꯛꯇꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯄꯤ ꯆꯦꯒꯞꯇꯨꯅ ꯆꯞꯄꯒ ꯎꯌꯥꯟꯗꯨꯃ ꯄꯥꯏ ꯂꯦꯞꯂꯤꯕ ꯃꯦꯝꯊꯣꯏ ꯑꯃꯗꯃꯨꯛ ꯂꯦꯞꯇꯨꯅ ꯇꯤꯡꯉꯛ ꯂꯩ ꯀꯨꯂꯩ ꯃꯋꯥ ꯉꯥꯡꯗꯤ ꯃꯃꯤꯗꯨ ꯄꯩꯅ ꯃꯦꯝꯊꯣꯏꯗ ꯌꯦꯡꯉꯤ ꯂꯨꯈꯣꯏꯅ ꯀꯩꯗꯧꯔꯦ ꯃꯃꯥ ꯅꯪꯅ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯅꯅꯥꯎ ꯅꯨꯄꯤꯁꯤꯗ ꯇꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤꯕꯗꯨꯅ ꯅꯪꯁꯨ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯉꯥ ꯊꯣꯡꯕꯒꯤ ꯃꯅꯝꯗꯨꯗ ꯂꯩꯕ ꯌꯥꯗꯗꯅ ꯆꯥꯅꯤꯡꯃꯟꯗꯅ ꯂꯥꯛꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯅ ꯈꯪꯂꯕꯅꯤ ꯏꯀꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯗꯧꯅꯤ ꯃꯦꯝꯊꯣꯏꯗ ꯃꯣꯟꯁꯤꯟꯗꯨꯅ ꯌꯦ ꯅꯨꯄꯤ ꯀꯔꯤꯅꯣ ꯅꯪꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯅ ꯂꯩꯔꯤꯕꯗꯨꯕꯣ ꯉꯁꯤꯁꯤ ꯆꯥꯛ ꯆꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ ꯆꯥꯛꯇꯣ ꯋꯥꯗꯣ ꯂꯣꯏꯁꯤꯟꯕ ꯅꯪꯗꯤ ꯀꯨꯂꯩꯃꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯍꯦ ꯇꯥꯅꯤꯡꯗꯦ ꯀꯅꯥꯒꯤ ꯆꯥꯛ ꯑꯉꯥꯡꯗ ꯉꯥꯡꯉꯤ ꯂꯨꯈꯣꯏ ꯏꯈꯪ ꯈꯪꯅ ꯃꯊꯕꯥꯛꯇ ꯃꯈꯨꯠꯇꯨꯅ ꯄꯥꯏ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯉꯛꯂꯤ ꯌꯦꯡꯉꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯅꯆꯦ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯅꯪ ꯃꯔꯝ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯃꯦꯝꯊꯣꯏ ꯂꯠ ꯇꯧꯅ ꯀꯔꯤ ꯀꯥꯏꯅ ꯉꯥ ꯍꯨꯔꯥꯟꯕꯤ ꯃꯦꯝꯊꯣꯏꯁꯨ ꯃꯥ ꯆꯣꯞꯄ ꯌꯥꯗꯦ ꯈꯟ ꯉꯝꯅꯕ ꯈꯨꯝꯂꯛꯏ ꯉꯥ ꯍꯨꯔꯥꯟꯕꯤ ꯀꯩꯗꯤ ꯀꯅꯥꯗꯅꯣ ꯀꯅꯥꯗꯅꯣꯕ ꯇꯧ ꯁꯥꯏꯁꯦꯉꯨ ꯀꯔꯤꯝ ꯂꯥꯟꯖꯗꯕꯤ ꯈꯪꯖꯗꯕꯤꯅꯤꯀꯣ ꯃꯥꯅ ꯁꯥꯔꯤꯁꯦ ꯂꯨꯈꯣꯏ ꯏꯉꯥꯎ ꯉꯥꯎꯅ ꯃꯃꯥ ꯀꯔꯤꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯣ ꯍꯣ ꯅꯪꯒꯤ ꯅꯨꯄꯤ ꯇꯧ ꯉꯝꯃꯤꯁꯤꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯑꯩ ꯂꯩꯇꯕ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯅꯆꯥ ꯑꯄꯪꯗꯨꯗ ꯍꯪꯂꯒꯅꯦ ꯑꯩꯅ ꯇꯥꯎꯗꯨꯅ ꯊꯝꯂꯝꯕ ꯉꯥꯁꯤꯡꯗꯣ ꯃꯥꯅ ꯂꯣꯏ ꯂꯧꯊꯣꯛꯇꯨꯅ ꯄꯨꯈꯝꯗꯨꯐꯥꯎ ꯌꯥꯎꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯄꯨꯈ꯭ꯔꯤꯕ ꯑꯩꯅ ꯉꯥ ꯍꯨꯔꯥꯟꯂꯤ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯄ꯭ꯔꯃꯥꯟꯒ ꯂꯩꯕꯤꯕ꯭ꯔꯣ ꯄ꯭ꯔꯃꯥꯟ ꯌꯥꯎꯗꯅ ꯕꯗꯅꯥꯝꯒꯗꯤ ꯄꯤꯕꯤꯔꯛꯀꯅꯨ ꯅꯪ ꯄ꯭ꯔꯃꯥꯟ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯌꯥꯝ ꯄꯥꯝꯕ꯭ꯔꯕ ꯐꯔꯦ ꯌꯥꯝ ꯄꯥꯝꯂꯕꯗꯤ ꯄꯤꯕ ꯇꯥꯔꯦꯗꯅ ꯀꯨꯂꯩꯃ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯄꯨꯗꯣꯟ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯄꯨꯈꯝ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯎꯠꯂꯒ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯔꯤ ꯄ꯭ꯔꯃꯥꯟ ꯄꯥꯝꯂꯤꯕꯒꯦ ꯏꯕꯦꯝꯃ ꯑꯍꯥꯎꯕꯗꯨ ꯆꯥꯅꯤꯡꯂꯕꯗꯤ ꯅꯁꯥꯒꯤ ꯅꯔꯜꯅ ꯂꯩꯔꯒ ꯆꯥꯋꯣ ꯏꯀꯥꯏꯗ꯭ꯔꯣ ꯅꯃꯥꯏꯗꯨꯕꯣ ꯏꯋꯥꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯏꯁꯥꯅ ꯆꯥꯅꯕ ꯂꯩꯖꯕ ꯉꯥ ꯐꯥꯎꯋꯦ ꯍꯨꯔꯥꯟꯗꯨꯅ ꯆꯥꯅꯕ ꯍꯣꯠꯅꯩꯅꯦ ꯅꯪ ꯀꯨꯂꯩꯃ ꯉꯥꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯝꯊꯣꯏꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯎꯌꯥꯟꯗꯨ ꯃꯨꯟꯅꯕ ꯍꯣꯠꯅꯩ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯅꯪꯅ ꯃꯁꯤꯗ ꯊꯣꯡꯂꯤꯕ ꯉꯥꯁꯦ ꯑꯩꯒꯤꯅꯤ ꯑꯩꯅ ꯂꯩꯖꯕ ꯈꯪꯉꯕ ꯃꯦꯝꯊꯣꯏꯁꯨ ꯃꯨꯛꯇꯨꯅ ꯊꯥꯗꯣꯛꯑꯣ ꯀꯩꯅꯣ ꯅꯪꯅ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯊꯣꯡꯕ ꯈꯪꯂꯕ꯭ꯔꯥ ꯃꯃꯥꯏ ꯑꯁꯤ ꯏꯀꯥꯏꯒꯤꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒꯁꯨ ꯊꯣꯛ ꯑꯣꯟꯁꯤꯜꯂꯒ ꯃꯆꯤꯟꯒꯁꯨ ꯈꯨꯝꯂꯛꯇꯨꯅ ꯇꯧꯏ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯦ ꯇꯧ ꯉꯝꯕꯤ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯑꯩꯅ ꯊꯣꯡꯕ ꯉꯥꯅꯤ ꯑꯅꯤꯗꯨ ꯎꯌꯥꯟꯗꯨ ꯀꯟꯅ ꯃꯨꯟꯅꯔꯤ ꯂꯨꯈꯣꯏ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯤ ꯑꯅꯤꯗꯨ ꯎꯌꯥꯟꯗ ꯁꯨꯝ ꯃꯨꯟꯅꯔꯛꯄꯗꯨꯗ ꯈꯨꯄꯥꯏ ꯆꯦꯠꯍꯧꯗ ꯎꯌꯥꯟꯗꯨ ꯃꯈꯥꯗ ꯈꯪꯇꯥ ꯇꯥꯗꯨꯅ ꯉꯥ ꯊꯣꯡꯕꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯃꯤ ꯂꯨꯈꯣꯏꯅ ꯐꯔꯩꯅꯦꯕ ꯍꯥꯎꯅ ꯆꯥꯗꯧꯕ ꯉꯥꯁꯦ ꯂꯣꯏ ꯍꯩꯗꯣꯛꯏꯗꯨ ꯃꯨꯟꯅꯈꯨꯑꯣ ꯀꯨꯂꯩꯃꯅ ꯀꯂꯛ ꯄꯦꯜꯂꯤ ꯌꯥꯝ ꯆꯥꯅꯤꯡꯈꯨꯑꯣ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟꯗ ꯃꯤ ꯇꯥꯔꯕꯗꯤ ꯃꯅꯝ ꯅꯝꯃꯒ ꯇꯣꯛꯆ ꯇꯥꯕ ꯄꯦꯜꯂꯤ ꯀꯨꯂꯩꯃ ꯐꯦꯠ ꯇꯧꯗꯨꯅ ꯊꯣꯛꯈꯤ ꯃꯦꯝꯊꯣꯏꯅ ꯆꯠꯈ꯭ꯔꯦꯅꯦ ꯍꯤꯡꯆꯥꯕꯤꯁꯦ ꯉꯥ ꯈꯖꯤꯛꯁꯤꯗ ꯂꯤꯛꯏꯅꯤ ꯀꯥꯏꯅ ꯍꯨꯔꯥꯜꯂꯦ ꯈꯪꯅꯃꯛꯇꯗ ꯑꯉꯝ ꯇꯥꯜꯂꯦꯕ ꯋꯥꯅ ꯍꯨꯔꯥꯜꯂꯒ ꯃꯔꯣꯏ ꯃꯔꯥꯡꯒ ꯇꯤꯡꯅ ꯊꯣꯡꯂꯤꯕꯁꯦ ꯍꯥꯎꯅ ꯆꯥꯖꯒꯦ ꯇꯧꯖꯕ ꯉꯥ ꯊꯣꯡꯕꯁꯦ ꯂꯣꯏ ꯃꯥꯡꯉꯦꯕ ꯅꯪꯒꯤ ꯀꯩꯗꯧꯕꯩ ꯃꯤꯒꯤ ꯀꯥꯗꯨꯗ ꯆꯪꯂꯒ ꯉꯥꯁꯤ ꯍꯨꯔꯥꯜꯂꯨꯔꯤꯅꯣ ꯇꯥꯅꯤꯡꯗꯦ ꯁꯨꯅꯤꯡꯗꯕ ꯑꯩꯈꯣꯏꯁꯨ ꯃꯤ ꯀꯧꯕꯅꯤꯅ ꯑꯍꯥꯎꯕꯗꯨ ꯆꯥꯅꯤꯡꯉꯦ ꯈꯪꯉꯕ ꯑꯩꯅ ꯍꯨꯔꯥꯜꯂꯤ ꯍꯥꯏꯗꯅ ꯑꯇꯣꯞꯄ ꯃꯤꯗꯒꯤ ꯆꯠꯂꯒ ꯍꯨꯔꯥꯜꯂꯨꯕꯗꯤ ꯅꯠꯇꯦꯗꯅ ꯅꯪꯒꯤ ꯅꯨꯄꯤꯗꯒꯤ ꯍꯨꯔꯥꯟꯕꯅꯦꯕ ꯁꯤꯁꯨ ꯅꯪꯅ ꯊꯕꯛꯇꯨ ꯁꯨꯔꯒ ꯁꯦꯜꯗꯣ ꯄꯨꯁꯤꯜꯂꯛꯑꯃꯗꯤ ꯍꯨꯔꯥꯜꯂꯝꯃꯣꯏꯗꯧꯕ ꯅꯪ ꯌꯥꯝ ꯐꯠꯇꯕꯅꯦ ꯐꯠꯇꯕ ꯁꯨꯅꯤꯡꯗꯕ ꯑꯩꯕꯨ ꯉꯥ ꯊꯣꯡꯕ ꯄꯤꯖꯗꯕ ꯄꯦꯟꯗꯦꯕ ꯈꯪꯉꯦ ꯍꯌꯦꯡꯗꯤ ꯏꯄꯥꯝ ꯆꯠꯇꯨꯅ ꯁꯦꯜ ꯂꯧꯔꯨꯒꯦ ꯑꯗꯨꯒ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯊꯣꯡꯉꯒ ꯆꯥꯒꯦꯕ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯕꯤꯅꯥ ꯁꯈꯤꯗꯨ ꯑꯌꯨꯛ ꯑꯗꯨꯗ ꯁꯣꯔ ꯐꯤ ꯀꯥꯝꯗꯨꯅ ꯍꯩꯇꯣꯟꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯂꯣꯏꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯂꯣꯏꯔꯦ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯀꯔꯤ ꯁꯞꯇ꯭ꯔꯅꯣ ꯑꯌꯨꯛꯁꯤꯗ ꯕꯤꯅꯥ ꯁꯈꯤ ꯃꯪꯒꯣꯜ ꯗꯥꯏꯔꯤꯗꯨꯗ ꯉꯦꯛ ꯐꯝꯊꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯊꯥꯔꯤꯕ ꯃꯟꯇ꯭ꯔ ꯃꯌꯥꯝꯗꯣ ꯄꯥꯟꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯌꯨꯝꯗ ꯍꯜꯂꯛꯍꯧꯔꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤꯅꯣꯒ ꯅꯠꯇꯦ ꯑꯣꯖꯥꯗ ꯑꯩꯅ ꯀꯠꯂꯝꯂꯤꯕ ꯗꯈꯤꯅꯥꯗꯣ ꯈꯤꯠꯀꯤ ꯅꯠꯇꯦꯌꯦ ꯉꯥꯏꯈꯣ ꯑꯩ ꯑꯃꯨꯛꯇ ꯀꯔꯤꯅꯣꯗꯣ ꯌꯦꯡꯒꯦ ꯍꯩꯇꯣꯟ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯌꯦꯡꯕꯗ ꯎꯔꯤ ꯈꯪꯂꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯏꯔꯩꯕꯦꯝ ꯁꯤꯗꯤ ꯑꯩꯅ ꯅꯠꯇꯦ ꯑꯩꯒꯤ ꯂꯩꯋꯥꯗ ꯑꯁꯣꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯁꯣꯏꯕ ꯂꯩꯇ꯭ꯔꯒ ꯀꯔꯤꯒꯤ ꯇꯦꯡꯕꯥꯟꯗ꯭ꯔꯤꯕ
ꯑꯩꯅꯁꯨ ꯍꯥꯏꯔꯤꯕꯗꯨ ꯃꯣꯏꯁꯨ ꯁꯣꯏꯗꯅ ꯑꯃꯥꯏꯕ ꯇꯥꯟꯅꯔꯛꯀꯅꯤ ꯍꯥꯏꯗꯅ ꯃꯣꯏꯁꯨ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯗꯨꯅ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯦ ꯑꯗꯨꯅꯅꯤ ꯑꯩꯅ ꯊꯥꯕ ꯂꯩꯋꯥ ꯄꯥꯟꯗ꯭ꯔꯤꯕꯗꯣ ꯑꯩꯅ ꯈꯜꯂꯤꯅꯦ ꯂꯥꯛꯂꯤꯕꯗꯣ ꯆꯨꯝꯅ ꯂꯥꯛꯇꯦꯕ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯅ ꯈꯜꯂꯦꯕ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯍꯦꯛ ꯂꯥꯛꯄꯒ ꯃꯌꯥꯝꯕꯁꯤꯗ ꯏꯪꯈꯣꯜ ꯇꯪꯈꯥꯏ ꯌꯦꯟꯅꯁꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕꯅꯦꯃꯤ ꯋꯥꯁꯤꯗꯤ ꯂꯨꯔꯦꯗꯅ ꯐꯔꯦ ꯑꯩ ꯍꯪꯆꯤꯠꯁꯤ ꯅꯣꯏꯗ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯊꯝꯖꯤꯟꯕ꯭ꯔꯥ ꯐꯨꯝꯖꯤꯟꯕ꯭ꯔꯥ ꯇꯧꯔꯒ ꯑꯃꯨꯛ ꯇꯥꯟꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯑꯣꯖꯥꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯔꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯝꯕ ꯃꯐꯤ ꯑꯉꯧꯕ ꯁꯦꯠ ꯆꯥꯗꯨꯅ ꯁꯣꯔ ꯄꯨꯡꯐꯝ ꯌꯦꯡ ꯊꯕꯥꯒꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯤ ꯊꯕꯥ ꯇꯔꯥꯝ ꯉꯝꯕꯕꯨ ꯑꯣꯏ ꯃꯄꯨꯔꯣꯏꯕ ꯄꯣꯏꯔꯩꯁꯨ ꯍꯔꯥꯎ ꯉꯝꯕꯕꯨ ꯀꯧꯁꯤꯜꯂꯤ ꯉꯝꯕꯅ ꯏꯕꯦꯝꯃ ꯄꯣꯠ ꯆꯩꯗꯤ ꯁꯨꯅ ꯂꯥꯡꯂꯕ꯭ꯔꯥ ꯂꯥꯡꯂꯤ ꯈꯨꯔꯥ ꯂꯣꯏꯅ ꯁꯨꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯏꯪꯈꯣꯜꯂꯣꯝꯗ ꯆꯠꯂꯁꯤ ꯑꯩ ꯑꯇꯣꯞꯄ ꯊꯧꯁꯨ ꯇꯧꯒꯗꯕ ꯂꯩ ꯀꯨꯏꯕ ꯌꯥꯔꯦ ꯊꯕꯥ ꯑꯃꯗꯤ ꯉꯝꯕ ꯄꯣꯠ ꯆꯩꯁꯨ ꯌꯥꯎꯅ ꯆꯪꯒꯗꯧꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯄꯨꯗꯨꯅ ꯏꯪꯈꯣꯜꯂꯣꯝꯗ ꯂꯥꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯁꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝꯈꯤꯕꯗꯨꯗ ꯕꯤꯅꯥ ꯁꯈꯤ ꯂꯩꯕ ꯌꯥꯗ ꯍꯣꯠꯇꯅ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯩꯇꯣꯟꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯕꯤꯅꯥ ꯁꯈꯤ ꯂꯥꯛꯇꯅ ꯍꯩꯇꯣꯟꯕꯨ ꯀꯧꯏ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥ ꯍꯩꯇꯣꯟꯁꯨ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯅ ꯈꯨꯝꯂꯛꯏ ꯀꯩꯗꯧꯔꯤ ꯕꯤꯅꯥ ꯁꯈꯤ ꯅꯪ ꯁꯤꯗꯤ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡ ꯁꯥꯕꯥꯎ ꯂꯥꯟꯕꯥꯎ ꯄꯨꯗꯨꯅ ꯂꯥꯛꯄꯁꯤꯉꯥꯏ ꯅꯣꯡꯃꯇ ꯏꯪꯅ ꯇꯞꯅ ꯂꯥꯛꯄꯁꯤꯃ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ ꯑꯣꯖꯥ ꯋꯥꯁꯣꯏ ꯉꯥꯡꯗꯨꯅ ꯂꯩꯕꯤꯔꯅꯨ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯁꯤ ꯀꯩꯗꯧꯕ ꯑꯩꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯍꯌꯦꯡ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ ꯈꯨꯔꯨꯝ ꯍꯧꯔꯦ ꯂꯥꯏ ꯈꯨꯔꯨꯝ ꯍꯧꯔꯦ ꯍꯌꯦꯡꯗ ꯉꯥꯏꯕꯤꯔꯅꯨ ꯍꯧꯖꯤꯛ ꯑꯃꯨꯛꯇ ꯆꯠꯁꯤ ꯑꯣꯖꯥ ꯃꯥꯏꯕ ꯆꯠꯁꯤ ꯕꯤꯅꯥ ꯁꯈꯤꯅ ꯍꯩꯇꯣꯟꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯏ ꯉꯝꯕꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯛꯄ ꯇꯥꯟꯖꯥꯅꯤ ꯍꯩꯇꯣꯟ ꯉꯝꯕꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯉꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯍꯩꯇꯣꯟꯗ ꯌꯦꯡꯉꯤ ꯃꯤ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯕꯤꯅꯥ ꯁꯈꯤꯅ ꯍꯥꯟꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏ ꯅꯣꯏꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯗꯨ ꯑꯩꯈꯣꯏꯕꯨ ꯂꯩꯕ ꯉꯝꯗꯅꯕ ꯈꯨꯔꯨꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯊꯕꯥꯁꯨ ꯈꯨꯝꯃꯤ ꯀꯩꯅꯣꯅꯦ ꯏꯆꯦ ꯋꯥꯈꯜ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅꯇ ꯏꯪꯈꯣꯜ ꯀꯣꯏꯕ ꯂꯥꯏ ꯈꯨꯔꯨꯝꯖꯕꯅꯤ ꯃꯆꯤꯜ ꯑꯁꯤ ꯀꯌꯥꯝ ꯊꯤꯔꯤꯕꯅꯤ ꯍꯩꯇꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯣꯖꯥꯅ ꯍꯧꯖꯤꯛꯃꯛ ꯋꯥꯌꯦꯜ ꯇꯧꯕꯤꯌꯨ ꯈꯨꯔꯨꯝꯂꯤꯕ ꯂꯥꯏꯁꯦ ꯏꯪꯈꯣꯜ ꯀꯣꯏꯕ ꯂꯥꯏꯔ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯄꯣꯏꯔꯩꯅ ꯏꯇꯩꯃ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯦꯗ ꯌꯥꯝ ꯐꯠꯇꯅ ꯆꯠꯈꯤꯗꯧꯔꯤ ꯅꯅꯥꯎ ꯅꯨꯄꯤꯅ ꯍꯥꯏꯕꯒꯨꯝ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅꯗ ꯏꯪꯈꯣꯜ ꯀꯣꯏꯕ ꯂꯥꯏ ꯈꯨꯔꯨꯝꯖꯕꯅꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯕꯤꯌꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣꯕ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯉꯝꯕꯅ ꯕꯦꯝꯃ ꯋꯥꯈꯜꯗꯨ ꯌꯥꯝ ꯐꯠꯇꯅ ꯈꯟꯈꯤꯅꯤ ꯑꯩꯈꯣꯏ ꯑꯔꯥꯟ ꯑꯍꯣꯏ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯆꯨꯝꯅꯇ ꯏꯪꯈꯣꯜ ꯀꯣꯏꯕ ꯂꯥꯏ ꯈꯨꯔꯨꯝꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯩꯇꯣꯟꯅ ꯄꯣꯡꯅ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯏꯪꯈꯣꯜ ꯀꯣꯏꯕ ꯂꯥꯏ ꯈꯨꯔꯨꯝꯕ꯭ꯔꯥ ꯈꯣꯏꯔꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯌꯦꯡꯂꯒ ꯈꯪꯉꯤ ꯕꯤꯅꯥ ꯁꯈꯤ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯃꯥꯏꯕ ꯏꯁꯤꯡ ꯑꯁꯦꯡꯕ ꯄꯨꯊꯣꯔꯛꯎ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯔꯛꯂꯤꯕꯗꯨ ꯕꯤꯅꯥ ꯁꯈꯤ ꯇꯍꯥꯟꯅ ꯂꯧꯕ ꯆꯠꯈꯤ ꯉꯝꯕ ꯊꯋꯥꯁꯥꯗ ꯌꯦꯡꯉꯨ ꯅꯪꯒꯤ ꯍꯩꯖꯕꯤ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯉꯨ ꯊꯕꯥꯅ ꯃꯄꯨꯔꯣꯏꯕꯗ ꯃꯣꯏ ꯇꯥꯇꯣꯟ ꯇꯧꯔꯤꯁꯤ ꯎꯔꯦꯗꯅ ꯃꯕꯨꯛ ꯑꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣ ꯃꯥꯗꯧꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯑꯩꯈꯣꯏꯕꯨ ꯂꯩꯕ ꯉꯝꯗꯅꯕ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯇꯧꯗꯧ ꯃꯥꯜꯂꯝꯒꯅꯤ ꯃꯁꯦ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯥꯏꯕꯁꯤꯁꯨ ꯁꯣꯏꯗꯅ ꯃꯥꯒ ꯃꯥꯟꯅꯔꯒ ꯐꯠꯇꯕ ꯇꯧꯔꯝꯒꯅꯤꯕ ꯍꯩꯇꯣꯟꯅ ꯍꯦꯔꯥ ꯋꯥꯗ ꯆꯨꯝꯅ ꯉꯥꯡ ꯑꯩꯒꯤꯗꯤ ꯄꯛꯂꯛꯀꯅꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯇꯧ ꯁꯥꯏꯁꯤꯕꯨ ꯁꯛꯃꯛꯅꯤ ꯂꯤꯠꯅ ꯐꯥꯏꯕ ꯁꯟꯊꯤ ꯍꯦꯛ ꯃꯥꯟꯅꯗꯅ ꯅꯪꯒꯤꯗꯣ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯩꯕꯨ ꯂꯤꯠꯅ ꯐꯥꯏꯕ ꯁꯟꯊꯤ ꯃꯥꯜꯂꯤ ꯀꯩꯅꯣ ꯍꯧꯒꯅꯨ ꯁꯣꯔ ꯁꯠꯄ ꯉꯝꯕ ꯃꯥꯏꯕ ꯍꯩꯇꯣꯟꯅꯤ ꯀꯥꯎꯒꯅꯨ ꯄꯣꯏꯔꯩꯅ ꯋꯥꯁꯦ ꯌꯧꯅꯔꯛꯇꯧꯔꯦ ꯑꯃꯥꯏꯕ ꯐꯨꯍꯩꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯕ ꯆꯦꯛꯁꯤꯜꯂꯨ ꯀꯔꯤꯒꯨꯝꯕ ꯏꯇꯩꯃꯒ ꯃꯥꯟꯅꯔꯒ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯔꯝꯂꯕ ꯅꯪ ꯅꯌꯨꯝꯗ ꯂꯥꯛꯂꯒ ꯈꯣꯡꯒꯣꯏꯅꯒꯗꯧꯅꯤ ꯈꯪ ꯉꯝꯕꯅ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯍꯧꯅꯗꯦ ꯃꯣꯏꯅ ꯇꯧꯅꯤꯡꯂꯤꯕꯗꯣ ꯇꯧꯖꯁꯅꯨ ꯑꯩ ꯂꯩ ꯀꯔꯤꯝ ꯆꯤꯡꯅꯒꯅꯨ ꯍꯩꯇꯣꯟꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯌꯥꯝ ꯍꯩꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯩ ꯑꯗꯣꯝꯗ ꯋꯥ ꯉꯥꯡꯖꯈꯤꯗꯦ ꯍꯩꯇꯣꯟ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯕꯤꯅꯥ ꯁꯈꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯄꯨꯊꯣꯔꯛꯇꯨꯅ ꯍꯩꯇꯣꯟꯗ ꯄꯤ ꯍꯩꯇꯣꯟ ꯃꯗꯨ ꯂꯧꯗꯨꯅ ꯃꯥꯒꯤ ꯍꯩꯖꯕꯤ ꯃꯑꯣꯡꯗ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯍꯩꯇꯣꯟ ꯃꯑꯣꯡ ꯃꯥꯟꯅ ꯃꯥꯡꯂꯦꯗꯅ ꯁꯤꯗꯤ ꯑꯁꯤ ꯊꯣꯡ ꯍꯥꯡꯉꯤ ꯑꯆꯪ ꯊꯣꯡ ꯊꯤꯡꯂꯦꯅꯦ ꯕꯦꯝꯃ ꯀꯨꯏꯔꯔꯣꯏ ꯎꯠ ꯇꯨꯝꯕꯒꯨꯝ ꯇꯨꯝꯂꯒ ꯀꯨꯏꯔꯔꯣꯏ ꯕꯤꯅꯥ ꯁꯈꯤ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯔꯦ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯉꯝꯕꯅ ꯑꯃꯥꯏꯕ ꯃꯆꯥ ꯅꯆꯤꯟꯅꯔꯩ ꯐꯥꯖꯤꯜ ꯂꯥꯏꯑꯣꯡ ꯆꯨꯝꯗ꯭ꯔꯤꯕꯗꯣ ꯁꯨꯝꯍꯟꯕ ꯉꯝꯕ ꯊꯣꯉꯥꯡꯒꯤ ꯉꯝꯕꯅꯤ ꯈꯪꯖꯧ ꯀꯥ ꯍꯦꯟꯕ ꯋꯥ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯐꯝ ꯋꯥꯡꯈꯠꯄ꯭ꯔꯥ ꯋꯥꯇꯣꯟꯅ ꯋꯥꯡꯂꯒ ꯀꯣꯛꯅ ꯐꯝꯗꯦꯛꯄꯅꯤ ꯀꯥꯎꯒꯅꯨ ꯁꯤꯌꯥ ꯅꯁꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯕꯅꯤꯅ ꯑꯔꯥꯟꯕ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯖꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯂꯥꯏꯁ꯭ꯔꯝ ꯍꯩꯇꯣꯟꯅꯩꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦ ꯈꯨꯅꯤꯡ ꯈꯨꯃꯥꯡ ꯑꯣꯟꯊꯣꯛꯅꯔꯒ ꯄꯥꯜꯍꯟꯕ ꯉꯝꯕ ꯍꯩꯇꯣꯟ ꯋꯥꯗꯨ ꯄꯥꯛꯅ ꯂꯣꯏꯁꯤꯟꯅꯗꯦ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯔꯩ ꯄꯪꯌꯦꯠꯇ ꯌꯦꯠꯅꯩ
imung anidu khatnaba khaknatana amaiba anidusu marai pangyet yetnarai kona thangda ngamba amadi haiton sauna amana amada mapi kalamlaga mamai leiduna chatnaki somda thaba amadi bina sakhi aroibi thadana khatna hauri numidang wairamduda memthoi nokfei tawna mayumda sanglai isai gangangi ha ha khoimu khwangjing ba khoimu monda nongaina mahak changlai memthoi asi lukhrabi masasu yaudi mapuroi ba leikhitraba matung lukhoiga thengnaduna lukhoida leirakpani hausik mahak kanna kekhalai numit khuding mayumdagi nganna thokhiduna numidang wairam hekta hanjillai kulaimana hanbirakledana sanai bema numit khuding ke dana chatlibadubu karamba pangu nupa mu phage dana chatlibano memthoi thawasada ho duburo nangi sidagi hena pangba sanjaw ma phage haidana chatliba tukacheye tasing nei bema nangsi atom bisoisile kita sunina leiti ikai balai ma khangde da ko wonna thau kari leibage aingonda poktak piribasibo na thau tawo na thau kaino khangde memthoi phet tawramduna sangki kuleima mathan ta haije kuiraroi mimang phamdauba aidi kumhai yenge kumhai haibaga tawbaga kuide memthoi du atopa nupa amada musen kirami dukhoi mangol du da phamduna kapli hai memthoi tang lai phati patte ko aibu yen bizani ye lairuge hairaga thamnamnaga tang nupa amda sen ki ai pede kulai makalak pe na noktuna kubaka khuduna sen khraba natro kalak peli aina haidro nabbe ma ingodagi henba lairoi haiduna haidro haujikti khangamani ne manina ima akoi ima to nu chelabani na luhongdoira hoi luhongdoini noina pana kaina dan piraga hongdoiba lukoi phena to satuna thomlaklaga papi ani chakro chatu mai jok ni ngai sida thau ka su haiba sai saklakini yam saklakini hai magi mani na pa nung si mai sa khang imai za yet kumsi changasi lao lukhoi mathwai de nungaite adu mahak si madi khangli lamgi nu pidi kaidau nungda yumlai ma oi bangam loi hai hojikti mahak magi nu pigi magul chap chana khangli mana suning da banu ba oi rabasu mana fana atopa nu pi pusindu nu laimina rabasu mana fana phatta ba thabak tawrabasu mapuroi ba ama oina mabu thadok tuna kaidau nungda satte satkhiri haibasi masimakna mayek singna su takli magi nu pidi yumlai mani hai numidang thengjalakpa matamni haidon yena khaduna thoklakuna lai khurumi mitam ama saduna yetumduna kak khwang mapa da thinjili thungam ngam banangda nakhwang du tit kurugi yathak chu khangbrdo hai to ne musingna khudana kamdogi timbali dana somda nungaina yata duna leiramba ngamba ikhan khangaudana makhwangdu krek haiduna haiki adudagi haure jaina khangna narakpa ais garino khang sidi aibu sigedore hey mama tabra mama ai kainom tore nangbu haugaluna he khang si kainom tore ngambagi nupidu tumlambadagi haugalaktuna mapuroibagi naktamna sensilaktuna hangi kaidore haibano khang si kaidorage khang si lengba yakidre ai kainom tore amukti aibu asumna Jida paukidri khwangdu uphanduna yenglubadadi ure ngambagi nupidu ngakna karino mapa sidi igi iyakta kadai sanglubage ngambana heduna kadai sanglude saksa thoklaga babum jangmadagi awatri he loire ina buklak sidi as si angta yengjage sidi wawang amani ko mapa lengano ai ising sinap thoke numidang du mangamba ayo na hesan du na khangi nongan badagi makhwang adu tingkhatlaga chatpada awaba oiri khwang du tingkhat bu sungam ngamje masu araiba maiba amadi natabanina tawraklibadu mina tawrakpani haiba khanglam mahak sawning banaloi nusa sagalakpa numit na kokto na lekhalakpa matamduda mahak lai yengbada tawrakliba mi du su khangli masin da soni sitaba khanglujudo nang khakta tawba ngam hojikti aina kari tawba ngam haibudusu nang yeng ngamba masu sawning bana mana mu handuna laiwa kaplakpada somda nigi yumda
ꯊꯧ ꯑꯃꯒꯤ ꯂꯥꯛꯄ ꯍꯩꯇꯣꯟ ꯆꯠꯂꯝꯕꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯊꯥꯡꯕ ꯉꯝꯗ ꯂꯦꯡꯕ ꯉꯝꯗ ꯎꯌꯨꯡꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯇꯧꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨꯅ ꯍꯪꯂꯛꯏ, ꯑꯣꯖꯥ ꯃꯥꯏꯕ, ꯀꯩꯗꯧꯕꯤꯔꯕꯒꯦ? ꯈꯣꯡꯁꯤ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ, ꯊꯣꯛꯄ ꯉꯝꯗ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯦꯡꯍꯜꯂꯨ, ꯑꯩ ꯀꯩꯅꯣꯝꯃ ꯇꯧ, ꯑꯩꯕꯨ ꯑꯃꯨꯛꯇ ꯂꯦꯡꯍꯜꯂꯨ, ꯈꯣꯡꯁꯤ ꯊꯥꯡꯒꯦ, ꯑꯩ ꯈꯣꯡ ꯊꯥꯡꯒꯦ꯫ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯍꯩꯇꯣꯟ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯀꯣꯟꯅ ꯊꯪꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯊꯥꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯍꯤꯛꯀꯥꯞ ꯇꯤꯟꯀꯥꯞ ꯇꯣꯏꯅ ꯇꯧꯅꯕꯗꯒꯤ ꯀꯣꯟꯅ ꯊꯪꯗ ꯃꯁꯥꯁꯤꯡꯗꯨ ꯂꯥꯌꯦꯡ ꯐꯥꯏꯕ, ꯋꯥ ꯉꯥꯡꯕ ꯉꯝꯗꯕ, ꯆꯠꯄ ꯉꯝꯗꯕ, ꯁꯣꯏꯅꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯂꯝꯗꯦ꯫ ꯃꯤꯒꯤ ꯋꯥꯗ ꯌꯥꯎꯔꯨꯕꯗꯨꯅ ꯑꯃꯁꯨ ꯗꯁꯥ ꯍꯥꯏꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯍꯩꯖꯔꯤꯕ ꯃꯍꯩꯁꯤꯡ ꯑꯗꯨꯁꯨ ꯀꯥꯡ ꯑꯊꯥꯡ ꯇꯥꯗꯨꯅ ꯁꯤꯖꯤꯟꯅꯐꯝ ꯈꯪꯗ ꯇꯣꯛꯂꯝꯃꯤ꯫